Pausidagi mum uiba mar uiba pau khara update taujari. BJP na secularism bukanna singnari RK Amusna. India ki constitution ki chana fatapta yauduna lejaraklaba amadi chanaduna laklaba secular socialist republic India aiduna satharakli balibak asibo. Laingakliba BJP na muthanana bu honari haina khurai AC ki CPI ki mirhep oriba RK Amusna na phangdokre haina Communist Party of India ki assistant secretary na thadorakpa charul mana phangdorakle. Serol itu nama kata ratuna hai kumjal lisik nama kasam panifuga tarita laiba kasi ningtam kibane ningtam laba India asli tongan ba lightning laison chat pam biosina khunda tun lairak paliba kamane madu ki damak mana pamba lightning laison su sanhanduna adamak larle ado bhause hojik India ki prime minister wariba Narendra Modi ki lengak asina India ba manganaba Hindu Muslim ki marakta nungsina tanaba kanu honare Hindustan Pakistan British na khaito kiba adugum laba sarau adu matam adu ki misam yam na khang bangam khide loina na lengak pasing nasu sarau adu ki ngak thok pangam khide adu matam ki matung ina ahong pade adu mak lagli adugum laba thok haning da pathaw dok sing adu bo nauna na pathok tuna Pandora box sang tu pugum tauna ba BJP na RSS ka lak tuna raga kanu honare asigum ba sa tharak li ba lalung asi misam yam na su khang ba ubata ngai fade mana madura kanglu furup amadi laining laison tongan ba kaya na pun na minari ba ekwai masal gi marakta atamna sadarak li ba asigumba thawung thawsil asi thengna bada pangkal laina na ba akan ba amati aset ba ideology lejaba CPI gi mirep sing bola kadori ba election na sida thagat piu anu zerul atuna makata na phangdorak le atop editorial gi kalam amadana kana gi maralno khangdok na ba thidok pa chungane Sosanpur da Medical College amagi mangmangli haibasi loina khange maramdei masigi tamuk bathauta ba thabak sing paikhalakre Tabak sing sibut leptana paikhalak lagadi nongmadi soitana mangphangnarakani thuba natragana tapa haibaduna hwana baki makha folli adobo housing makidi medical college amani haiduna singthana badi yadre housing manipur egana salaiba state ki wiba amada ngairfa medical institute ama haiba tarabadi polompada leriba Jawahar Nehru Institute of Medical Sciences Janims khaktamak oire afa patapangni hada leram dabadagi helakpani manipur ki health sector da soba contribution ama tawba horaklabani Aduba sahi tara helaglaba medical institute asi housing karamba phibum da leirabage kuira ka masa mareng fanduna paktok chawthora kadaba amasung che namara tarakpham thokpadu oirafra haibani wangsidi hanglakpham thokpani hanghalaroi haragana hanglaktana ba tawba tabani adana ba hanglaktana ba tawfam thoki tawsu tawgadabani aduba COVID-19 pandemic na baram oidana hokiba sahi ani romda asauba afan aid sing thogalakre pandemic na khonglo Palahun an bagi tabak sidi Manipur ki medical sector maru aina Janims kakta danate punabak loina maywai tuna sukan kribang aktani adubo Janims ki academic session lisingani kunmathoi lisingani kunithoi dagi institute asigi MBBS tapnana bagi sit chama dagi yangkai hengalak tuna chama yangkai suanana bagi tabak ta pura fail oikribasi kari dagino kanana soiba dagino kanagi maralno wangsi ki pahum pigedaba authority oiba miyoisingke masing yame maramdi masigi pakum Manipur lenga ki minister amasung health department ki commissioner jauna ba kok tong ba official khara na khumbana yaroi Janims ki hana ki director house leribe director amasung hana medical council of India MCI haram badagi house national medical council aina khangnaraba board ki mageti ki khumlakada bane authority punamak sing asida chap manana hanglaga makhona khumlakba pakum singdo singkhum manafra habidu su yangba changle maramde institute asigi medical course ki set house lairiba chama asidagi hengatkani adon thawrang lamba yangai ado Henggal halam labadi MBBS tamjaning ba tambada qualify waraba mairoi yangkai ki career manglam loi tabane mairoi singi mafamda academic career ama makan bahai basi afabanate Manipur lenga kasi ki haksir loisang Janims ki director sing amsang hasan medical council ki marakta amana natragana makoi loina mangna sominda badagi soidan oigadori bane maramdi national medical council laju ayaba virakraba sit hengkata bagidam mathauta ba makoi ki senthang share fabusu Pirakraba kedobagi academic session lisingani kunmathoi konithoi dagi hengatanba ngamdribano ngamdabagi maram soitan laigani sanction tawduna release tawrakraba senpam maduna semgat hangadaba sit jangkai adugidamak mathau taba paikataba yadaba thabak sing paikat haudaba dagira ahinba sit jangkai gidamak pirakriba sel singdo haifa saba angamba karan awatba tawduna atopada thaidok thaijin tawtok khibe dagira masimangna national medical council na physical verification tawdragadi sit masing engkadan baya kiroi ahin ba mahiris ndiki admission fee na sing balawsi larawaso matangi academic session lisingani kulumdoi gi oinana ba thamlo haidun haira kribana karigino
Hairakpa sigi maram sing soidana laigani maram leitana hairakpa yaroi. Maram asina kanana thausil haitabadagino hairabasu khangdabasu thawaina tauge haiduna tawduna thawan khibra haibadu chapchana khangdokna badajinba chungane. Investigation chatharwa kamang khraba academic career atu amuk alak kadaba budhi natre adu thegarpam di tangai fatana thoge maramdi asoiba ranba adu thidoktuna masak khangdoklaga amukana sorak tanabu hona hudrabadi matangi academic session dagi haurase hairibasisu amuka hana sorak lagadi kamai tawba matangi academic session dagi desung soiroi haiduna pungning lumanba ngamlagadra matangasida haujik model code of conduct badi janakre haibabo social media da thawai yamnang yaujaba cake lobagi su hekta upload tawganba sit hengat alagani haike badusu pangsinatuna laithokpa chumloi ainenge makatarakpa atopa pau amadana Goa ki Chief Minister nomination file tawkre lagliba February tara gamari da pangthok kadoriba Goa ki Assembly Mikal ki damak Chief Minister Pramod Sawal Senumita North Goa ki Sankelim constituency dage nomination paper file tawkre Bharatiya Janata Party ki Goa election in charge Devendra Fadnavis kaloina nomination papers in file tawraba matungda wangang kiba sawatna haiki madude kumja lisingani kunithoi ki mekal asda BJP na sit kunithoi ki matakta fangane Sagol Senumita BJP ki hanagi maruk evaluation ba anisu independent candidate ching when nomination papers in file tawke hauki basawul da BJP da ki resign tawki ba party esi ki hanagi Chief Minister Laxmikant Parsekar Mandram Assembly constituency da independent candidate when nomination file tawke Parsikar na fangdo kibada BJP ka wari sanaba haibasi hausikti mahaki option amata oidre Chief Minister Pramod Chauna mahaki matang da makatana wari sanaki kani aina khalibadu kanararoi hanaki Chief Minister Manohar Parrikar gi masarupa utpalsu independent candidate amoina nomination paper file tauge ruling party na ticket pi dabada ki mahak BJP thadokhi bane Ukraine bo Russia na neto da jahantana bataksen khiba wofam US na yakhidre Ukraine bo Russia na neto da jahantana bataksilaki bo wofam US na yakhidre an official report amagi matungina phongdorakle US Secretary of State Antony Blinken Russia bo Ukraine ge crisis asi resolve tawna bataksilaki badiman adu ki formal oina pakum piraduna wofam adu phongdokhi bane Blinken na piki bo worol adu da makatana phongdokli badi Ukraine gi crisis sangtani na purakna ba khona ba mari leinana concession gi wofam laite adum oinamak mahak na Russia ta lehriba crisis asi sangtani na purakna ba diplomatic ki oiba wari sana ba ki lambi amadi offer tawki adu ba masida Russian apam pamda makoina khanjaga da bani aire Russia gi foreign minister Sergei Lavrov na haikibada President Vladimir Putin na Blinken na pirakiba pakum adu gi matang da khana nainare NATO gi military alliance ka coordination tawraga US na pirakiba wofum adu Russia na NATO gi alliance asina paktok sautok gi matang da nungnang ba leiriba adu khana nainade Russia gi meke de gi su wofum masik matang da US amadi NATO gi alliance da kumda khanaragani aibagi thajaba wofum thamli aire Russia ki president spokesman oriba Dmitry Peskov na phongtokibada Russia na assessment asigi matang da taha na thabak tawroi madogi pakum adu kupna khanaraga pakum pinana ba hona bada matam sangani aire Khurai Kendragi Ratan Kumar Afnadal is the Yabduna Mikal Tengaragane BJP mighty ba pinana ba Congress na ngarang pre-fall alliance sem duna Khurai Kendra da Congress ki merep thadok na Communist of India CPI ki merep RK Musna da puna sabutuna kanana ba honaragani aina Free Fall Alliance na urep laukraba matung Congress ki intending candidate Khuraijam Ratan Kumar Wadi dagi dokre mahak ngasi apna dal esta yawdana 3 Khurai Assembly constituency da mirep oina thengnaragani aire wafam masigi matang da ngarang kangla sangkom sangda leiba mahaki yumda pawmising unapada Ratan Kumar na phongthokibada Congress party ki damak thawai yauna hona jarakpani adubo thajadana Congress party ki losing basina Khurai Kendra da Congress ki mirep puthoklaroi hana lauthorokpa angakpa phawke Mana makatana phongthokibada praja singgi damakta khallaga amadi Kendra sigi miyamgi khallaga aibo Nungsibiriba Kendra gi development pamjabadagi development tawnarba wakhalonda sangchilakliba adubo yamna raiba wahi amana muthalakpa adubo silence tawduna National Party stage hautuna mikhalasi thengna ba pherep lawrkane Nengsing bajai mahakarang Congress tagi tokraba matungda Khurai tagi Congress muthalagane phibam masi Congress Party na sinjabani aikhebalai khrabane Bloc Congress ki president asu sanajabuna su Pangmising da Khurai Kendra da Congress muthalle haina lauthoki busulai khrabane Suspension of Operation da Labor ZRA gi Kedar Mari Fare IGAR South ki makada Lokthak Battalion na aina thingraba Lalaulup ZRA gi Kedar Mari combined team na khulai ga khonana fare are Assam Rifles lagi fangba pau amagi matungina tha asigi tang kun mangada
Akaknaba pau ama fangbadagi Assam Rifles amasung Manipur Police ki apunba team amana singnapa mafam singda operation chathagi operation aduda ZRA ki kedar mari adu faba ngamkhibani haire faraba ZRA ki kedar mari adu suspension of operation da leiriba kanglopni aiba khangba ngamgre suspension of operation da leiriba lalawlop amagi kedar singna sana kanglon thuaijona thabak tawbane makoidagi 9mm pistol ama kapa yariba nongoi paru taraga mapan phagat pangamle faraba ZRA ki kedar mari adu khulaiga konana makhataba wahangbong chathanar bu Susanpur police ta sinakre aire nagalamorom da bo mari adu privak na pokhain pani ana claim tawragle Republic Day thorong ki dama akan ba section thorong local ingai charakta haukiba Republic Day numit ki mang onen state asigi mafam marida bom pokhain ki patok do adu privak ki lanbi sanglup Red Army asa thaki bani ada lup asigi Department of Publicity and Propaganda gi mangal khumana thadorak pat jarhola mana phangdorakle jarhola tun makhatan hai bom pokhain ki mafam mari adudi Kaksing district ki manung chanba Waikhong police station na konba Kaksing khunau taran thong da bom ama wangu lamkhai da bom ama Imphal gi minuthong hafta golapadi da bom ama pokhai khre amadi Ukhrul police ki manung chana leiba Honduk ICAR Katibung da su bom ama pokhai khre haire atoba mana hauki basahi lisingani kunmathoi gi Mars kunmathoi namaijing numit ki numidang pung taraga mathoi makhaida Sandel district ki Myanmar border manakta leiba Taragam Suba Assam Rifles ki F company came that Landadura came aduda. Agayado Amadi Asokapanangan Kiba Adu Red Army ki operation Eagle Satakibani Aire. Tongju Kendragi Fresojit Sanglapam ZDU the Yaukre party sigi ticket ayang lauk na bahonari Dorendro. Taragani Tosuba Manipur Legislative Assembly Mikalda Tongju Kendragi Congress Party the Mirip Oinan Batarang Toramba Sanglapam Fresojit Ngasi Janata Dal United the Yaukre. Makpagasi okpagi torong ama kaisamtong hodam lairak talaiba ZDU ki office ta pangthokre maktanatna block congress amadi youth congress ki thaupuba miui tara kani thorom su yaukre president na ZDU da yarokpagi matang dam hana phangdokibada miyamgi awana tarabasing amadi kendra sigi sotan laiba na ke business tawjage aiba matamda mateng bangbinaba leitaba asigumba kaya elected members sing unajage phangtribasing asida thabu phangtriban ha sing asigi thamak khalaga mikal thengna ba thorapane Lisingani Kolomdoi gi January tarah mangatagi Manipur gi pause sing mitai meng onthok lagani monitoring committee. Mathangi saichat lisingani Kolomdoi gi January tarah mangatagi horaga Manipur da Bengali mahik na fongliba pause pura magtasi nariba mahik sing mitai meng onthok nanaba amadi aikoi gi irol ek chawkhanaba honaba asida tangai fadana. Laukut pa yaba khongthang punamak monitoring committee mitai mahik implementation na laukut pa Haina jana kre Milan ki maru oiba thaupuba sing amju amasung EGM ki minute sing amasung advisor sing saruk yatuna Manipur Press Club ki holder amju gi president preside tawduna pangthokiba mifam aduna warip sing asi laukibani aire atopa pau amadana nupa amagi asiba hakchang leramle masak khangre James Mokta thamgre Thawal police station ki manung chana leiba Thawal dagi mai Imphal taba MI road haina su khangnaba lambi ki Thawal moijing amade Thawal sabal tongbaga tainaba lambi ki nakalda nupa amagi asi bhaksang amata do leramle Fresh na fangpa pauda ngasi ayu anganbada siraga leramba miyamna thengnar kebani siramliba miyo esegi masada sakang chena chingba kat amata yaudaba na masak maming khang bangamdre mafamata da Thawal police ki team amari forensic science ki team su laktuni yengsen baga loidana masak maming khangdok na bajenim smoke ta thamkhre sidul leramliba miyo edugi mabukta jot kumba atumba posak amra thin bagi dapum kyamrom leramke Manakta samtu gi topi amataram khibaga loinala asi bhaksang leramliba mafam matu dagi meter taruk taret chalaga sing akhaiba masa ama thangkol amaka thangsuri amaka tadon leramba thengna ke asi bhaksang tatu leramba mafam atuda gari chakagi mami taramba su thengna ke aire Thawal police na thauthok atu gamar idena case ama lokatona makata na thijinba augre aire aroibada content sing asigi maroiba pau khara asi ba pau damjariba Manipur local news YouTube channel amadi Facebook page asidagi yengbiri ba punamak bathagasari channel asin atom da kana rabadi subscribe to be subscribe to be like and share to be su kabi gun pranmakpo amakhana thagasari